ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯂꯤꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯁꯥꯎꯠꯀꯤ ꯃꯤꯁꯇꯦꯔꯤ ꯊ꯭ꯔꯤꯂꯔ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯃꯤꯡꯅ ꯍꯤꯠ ꯗ ꯁꯦꯀꯦꯟꯗ ꯀꯤꯁ꯫ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯐꯤꯂꯝꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯔꯥꯝ ꯀꯧꯕ ꯀꯥꯔꯄꯦꯟꯇꯔ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯅꯨꯄꯤ ꯖꯥꯟꯁꯤ ꯀꯧꯏ꯫ ꯃꯥꯅ ꯀꯞꯕꯣꯔꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯖꯥꯟꯁꯤꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯝ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯨꯗꯛꯇ ꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯁꯣꯏꯗꯅ ꯆꯠꯈꯤꯒꯦ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯃꯤ ꯑꯃꯠꯇꯗ ꯈꯪꯍꯟꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯥꯝ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯊꯕꯛ ꯁꯨꯔꯁꯨ ꯁꯨꯐꯝ ꯈꯪꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯑꯦꯔꯦꯁ ꯇꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯨꯃꯦꯟ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤꯗ ꯍꯥꯏꯗꯣꯛꯇꯨꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯔꯝꯃꯤ꯫ ꯔꯥꯝꯅ ꯃꯉꯣꯟꯗ ꯃꯦꯔꯤꯇꯦꯜ ꯔꯦꯞ ꯇꯧꯏ ꯑꯃꯗꯤ ꯐꯨꯕ ꯆꯩꯕ ꯑꯣꯠꯄ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯋꯨꯃꯦꯟ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯅ ꯔꯥꯝꯕꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ ꯃꯤꯒꯤ ꯃꯃꯥꯡꯗ꯫ ꯃꯗꯨꯗꯒꯤ ꯔꯥꯝ ꯊꯕꯛꯇꯒꯤ ꯆꯨꯠꯊꯠꯂꯝꯃꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯁꯣꯁꯥꯏꯇꯤꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯥꯕꯨ ꯀꯧꯅ ꯉꯥꯡꯅꯕ ꯇꯨꯀꯠꯆꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯌꯨꯝꯗ ꯇ꯭ꯔꯤ ꯍꯥꯎꯁ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯤꯕ ꯀꯦꯗꯤ ꯎꯕ ꯐꯪꯉꯤ꯫ ꯀꯦꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯃꯉꯣꯟꯗ ꯐꯣꯟ ꯂꯥꯛꯂꯝꯈꯤ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯃꯁꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯔꯤꯂꯦꯇꯤꯚꯁꯇ ꯄꯥꯎ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯦꯗꯤꯅ ꯆꯤꯡꯅꯅ ꯍꯪꯉꯤ, "ꯅꯪ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯈꯪꯂꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯈꯤꯕꯗꯗꯤ ꯃꯐꯝ ꯍꯥꯏꯈꯤꯗꯦ, ꯁꯤꯗꯨꯅ ꯂꯩꯔꯦ, ꯁꯤꯗꯨꯅ ꯐꯪꯂꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ? ꯅꯪ ꯀꯃꯥꯏꯅ ꯃꯐꯝ ꯈꯪꯂꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯁꯤ ꯑꯦꯔꯦꯁ ꯇꯧꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯗꯤ ꯃꯥꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯣꯐꯤꯁꯇ ꯃꯥꯒꯤ ꯔꯨꯝꯗ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯊꯣꯛꯂꯛꯄꯗ ꯋꯔꯁꯥ, ꯀꯦꯗꯤꯒꯤ ꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃꯁꯨ ꯊꯦꯡꯅꯩ꯫ ꯀꯦꯗꯤꯅ ꯋꯔꯁꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯒꯅꯣꯔ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯀꯦꯁ ꯑꯃ ꯋꯔꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯜꯕ ꯇꯧꯕ ꯉꯝꯈꯤꯗꯦ ꯍꯥꯏꯗꯨꯅ ꯀꯦꯗꯤꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯀꯦꯗꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯥꯔꯤꯌꯥ ꯎꯕ ꯐꯪꯉꯤ꯫ ꯑꯥꯔꯤꯌꯥ ꯋꯨꯃꯦꯟ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤꯗ ꯊꯕꯛ ꯇꯧꯏ꯫ ꯀꯦꯗꯤꯒ ꯑꯥꯔꯤꯌꯥꯒ ꯂꯤꯚ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯥꯔꯤꯌꯥꯒꯤ ꯃꯃꯥ ꯀꯦꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯗꯤ ꯑꯃꯗꯤ ꯑꯥꯔꯤꯌꯥꯅ ꯃꯃꯥꯕꯨ ꯐꯖꯅ ꯍꯥꯏꯈꯤ꯫ ꯑꯥꯔꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯦꯗꯤꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ꯫ ꯐꯣꯟ ꯑꯗꯨ ꯑꯕꯤꯒꯤꯅꯤ꯫ ꯑꯕꯤ ꯀꯦꯗꯤꯒꯤ ꯇꯤꯝ ꯄꯥꯔꯠꯅꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯕꯤꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯦ ꯍꯥꯏꯗꯨꯅ꯫ ꯀꯦꯗꯤꯅ ꯀꯦꯁ ꯑꯁꯤꯁꯨ ꯄꯥꯏꯈꯤ꯫ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯟꯖꯅꯥ ꯀꯧꯏ꯫ ꯁꯟꯖꯅꯥ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯈꯣꯡ ꯀꯛꯊꯠꯇꯨꯅ ꯃꯀꯣꯛꯁꯨ ꯃꯈꯨꯠꯁꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯌꯥꯅ ꯆꯤꯛꯈꯤꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯂꯔꯒꯤ ꯐꯨꯠꯄ꯭ꯔꯤꯟꯠꯁꯨ ꯀꯦꯗꯤ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯅ ꯐꯪꯕ ꯉꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯥꯐ ꯑꯣꯏꯔꯤꯕ ꯔꯃꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯀꯦꯗꯤꯗ ꯍꯥꯏꯈꯤ, "ꯁꯔ, ꯁꯟꯖꯅꯥꯁꯤ ꯑꯗꯨꯝ ꯊꯦꯡꯅꯍꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯦꯗꯤ, ꯋꯔꯁꯥ ꯑꯃꯗꯤ ꯑꯕꯤ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯆꯠꯇꯨꯅ ꯔꯤꯖꯜ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯔꯤꯖꯜ ꯑꯃ ꯈꯪꯈꯤ꯫ ꯃꯔꯝꯗꯤ ꯃꯀꯣꯛ ꯈꯛꯇꯃꯛ ꯁꯟꯖꯅꯥꯒꯤꯅꯤ꯫ ꯃꯀꯣꯛ ꯑꯀꯛꯄ ꯃꯀꯣꯛ, ꯃꯈꯨꯠ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯗꯨꯗ ꯀꯦꯗꯤꯅ ꯈꯪꯈꯤ ꯑꯗꯨꯗꯤ ꯁꯟꯖꯅꯥ ꯈꯛꯇꯃꯛ ꯅꯠꯇꯦ ꯍꯥꯠꯂꯝꯃꯤꯁꯦ, ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯍꯥꯠꯈꯤ꯫ ꯄꯨꯂꯞꯅ ꯅꯨꯄꯤ 3 ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯦꯞ ꯇꯧꯕꯒꯤ ꯄ꯭ꯔꯨꯐꯇꯤ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯈꯨꯟꯒꯤ ꯃꯃꯤ ꯑꯗꯨꯕꯨꯗꯤ ꯃꯌꯥ ꯑꯄꯧꯕ ꯃꯤꯅ ꯆꯤꯛꯈꯤꯕꯒꯤ ꯌꯥꯈꯨꯟꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯀꯦꯗꯤꯅ ꯀ꯭ꯂꯨ ꯈꯔꯗꯤ ꯐꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯟꯖꯅꯥꯒꯤ ꯔꯨꯝꯃꯦꯠ ꯑꯣꯏꯕꯤ ꯑꯟꯖꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯑꯟꯖꯅꯥꯅ ꯁꯟꯖꯅꯥ ꯑꯁꯤ ꯀ꯭ꯂꯕ ꯑꯃꯗꯗꯤ ꯈꯔ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯀꯦꯗꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯀꯦꯗꯤꯅ ꯀ꯭ꯂꯕ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒꯤ ꯁꯨꯁ ꯍꯥꯏꯕꯗꯤ ꯈꯣꯡꯎꯞ ꯑꯃꯗꯤ ꯃꯣꯏꯒꯤ ꯃꯌꯥ ꯆꯦꯛ ꯇꯧꯔꯝꯈꯤ꯫ ꯀꯦꯗꯤꯅ ꯑꯟꯖꯅꯥꯕꯨ ꯁꯦꯐ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯗ ꯑꯟꯖꯅꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯀꯨꯃꯥꯔꯅ ꯑꯟꯖꯅꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯂꯧꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯀꯦꯗꯤꯅ ꯀꯨꯃꯥꯔꯕꯨ ꯍꯥꯏꯐꯦꯠ ꯆꯤꯡꯅꯗꯨꯅ ꯃꯥꯒꯤ ꯃꯌꯥꯁꯨ ꯆꯦꯛ ꯇꯧꯈꯤ꯫ ꯀꯦꯗꯤ ꯁꯟꯖꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯈꯤ꯫ ꯁꯟꯖꯅꯥꯒꯤ ꯃꯄꯥꯒ ꯎꯅꯗꯨꯅ ꯁꯟꯖꯅꯥꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯄꯥꯅ ꯀꯦꯗꯤꯗ ꯀꯞꯅꯗꯨꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯪꯗ꯭ꯔꯤꯕ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ, ꯑꯩ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯔꯣꯏꯕ ꯂꯣꯏꯊꯣꯛꯆꯒꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯒ ꯀꯦꯗꯤꯅ ꯁꯟꯖꯅꯥꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯍꯥꯏꯐꯦꯠ ꯆꯤꯡꯅꯅ ꯌꯦꯡꯕ ꯑꯉꯥꯡ ꯃꯌꯥ ꯄꯣꯔꯛꯇꯧꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨ ꯍꯪꯕ ꯃꯇꯝꯗ ꯔꯥꯘꯕ ꯀꯧꯏ, ꯃꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯗꯒꯤꯅꯤ ꯁꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯘꯕ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤ ꯍꯥꯏꯕ ꯈꯪꯈꯤ꯫
ꯀꯦꯗꯤ ꯔꯥꯘꯕꯀꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯝ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯆꯤꯡꯅꯕ ꯈꯣꯡꯎꯞ ꯑꯃ ꯐꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯘꯕꯀꯤ ꯃꯅꯥꯛꯇ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯘꯕꯇ ꯃꯄꯥꯅ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯊꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯘꯕꯅ ꯀꯦꯗꯤꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯆꯦꯟꯈꯤ꯫ ꯔꯥꯘꯕꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯀꯦꯗꯤꯅ ꯐꯥꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯀꯦꯗꯤꯅ ꯔꯥꯘꯕꯄꯨ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯀꯣꯏꯁꯟꯅꯈꯤ꯫ ꯀꯦꯗꯤꯅ ꯔꯥꯘꯕꯄꯨ ꯐꯨꯗꯨꯅ ꯅꯪꯅ ꯁꯟꯖꯅꯥꯕꯨ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯔꯥꯘꯕꯅ ꯑꯩ ꯀꯅꯥꯃꯠꯇ ꯍꯥꯠꯇꯦ, ꯁꯟꯖꯅꯥ ꯁꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ, ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯑꯩ ꯂꯩ꯫ ꯑꯗꯨꯕꯨ ꯀꯦꯗꯤꯅ ꯐꯅ ꯐꯨꯔꯕꯁꯨ ꯔꯥꯘꯕꯅ ꯑꯩ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ, ꯑꯩ ꯃꯤ ꯍꯥꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯘꯕꯀꯤ ꯔꯨꯝꯗꯒꯤ ꯐꯪꯈꯤꯕ ꯁꯨꯁ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛ ꯂꯦꯕꯇ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯈꯪꯈꯤ꯫ ꯀꯤꯂꯔ ꯑꯗꯨꯒꯤ ꯐꯨꯠꯄ꯭ꯔꯤꯟꯁ ꯑꯗꯨꯒ ꯔꯥꯘꯕꯀꯤ ꯁꯨꯁ ꯑꯗꯨꯒ ꯃꯦꯆꯤꯡ ꯑꯣꯏꯔꯦ꯫ ꯃꯗꯨꯗꯒꯤ ꯀꯦꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯑꯥꯔꯤꯌꯥꯅ ꯀꯦꯗꯤꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯈꯤ, ꯑꯥꯔꯤꯌꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯥꯔꯤꯌꯥꯒꯤ ꯃꯃꯥꯅ ꯀꯦꯗꯤ ꯑꯃꯗꯤ ꯑꯥꯔꯤꯌꯥ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯦꯗꯤꯗ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔ ꯈꯔꯅ ꯀꯦꯗꯤꯅ ꯑꯍꯥꯟꯕꯗ ꯀꯦꯁ ꯑꯃ ꯁꯣꯜꯕ ꯇꯧꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯘꯕꯄꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯔꯥꯘꯕꯅ ꯖꯖ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯁꯟꯖꯅꯥꯕꯨ ꯍꯥꯠꯇꯦ, ꯑꯩ ꯁꯟꯖꯅꯥ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ, ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯊꯕꯛ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯖꯁꯇꯤꯁ ꯐꯣꯔ ꯁꯟꯖꯅꯥ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯍꯧꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯈꯔꯅ ꯁꯣꯜꯕ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯔꯥꯘꯕꯄꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞ ꯂꯧꯈꯤ꯫ ꯀꯦꯗꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯃꯦꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯦꯜ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯏ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯔꯥꯘꯕ ꯑꯃꯗꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯐꯨꯇꯦꯖ ꯎꯕ ꯐꯪꯏ꯫ ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯀꯦꯗꯤꯅ ꯔꯥꯘꯕꯄꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯈꯤ, ꯃꯔꯝꯗꯤ ꯁꯟꯖꯅꯥ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯎꯕ ꯉꯝꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯘꯕ ꯑꯗꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯅꯕ ꯑꯣꯐꯤꯁꯔ 3 ꯑꯃꯅ ꯖꯪꯒꯜꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯦꯗꯤꯅ ꯔꯥꯘꯕꯄꯨ ꯀꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯥꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯔꯥꯘꯕ ꯑꯗꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯍꯧꯗꯔꯦ꯫ ꯃꯥ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯔꯤꯕ ꯖꯦꯜ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯀꯦꯗꯤꯅ ꯔꯥꯘꯕꯄꯨ ꯎꯅꯕ ꯃꯥꯒꯤ ꯖꯦꯜꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯘꯕꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯀꯦꯗꯤꯗꯨ ꯔꯥꯘꯕꯀꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯗꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯟꯖꯅꯥꯒꯤ ꯀꯤꯂꯔ ꯑꯗꯨ ꯖꯦꯜ ꯃꯅꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯏꯁꯥꯏꯗ ꯇꯧꯖꯔꯝꯂꯦ ꯇꯥꯕꯗ ꯁꯟꯖꯅꯥꯒꯤꯗꯃꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯦꯗꯤꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯔꯟꯖꯅꯥꯒꯤ ꯐꯣꯇꯣꯗ ꯃꯉꯛꯁꯝꯗ ꯔꯦꯗ ꯃꯥꯔꯛ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯀꯤꯂꯔ ꯑꯗꯨꯅ ꯔꯟꯖꯅꯥꯕꯨ ꯍꯥꯠꯇꯣꯛꯂꯅꯤ ꯇꯥꯛꯄꯅꯤ꯫ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯀꯦꯗꯤꯅ ꯔꯟꯖꯅꯥꯒꯤ ꯂꯩꯐꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯔꯟꯖꯅꯥꯅ ꯂꯩꯔꯤꯕ ꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗꯨ ꯃꯥꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯤꯡꯅꯕ ꯀꯔꯤꯃꯠꯇ ꯐꯪꯗꯕꯗꯒꯤ ꯀꯦꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯥꯔꯤꯌꯥꯒꯤ ꯐꯣꯇꯣꯁꯨ ꯃꯉꯛꯁꯝꯗ ꯔꯦꯗ ꯃꯥꯔꯛ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯂꯅꯤ ꯍꯥꯏꯕꯒꯤ ꯐꯣꯇꯣ ꯑꯃ ꯊꯝꯂꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯗꯤ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯤꯌꯥ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯦꯐ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯗꯤꯅ ꯃꯥꯒꯤ ꯕꯥꯠꯔꯨꯝ ꯆꯪꯕ ꯃꯇꯝꯗ ꯀꯤꯂꯔ ꯑꯗꯨꯅ ꯃꯤꯔꯔ ꯑꯗꯨꯗ ꯃꯥ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯗꯤ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯖꯕ ꯍꯨꯏ ꯃꯦꯛꯁꯇꯨꯅ ꯀꯤꯂꯔ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯦꯗꯤ ꯃꯥꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯦꯁ ꯔꯤꯑꯣꯄꯟ ꯇꯧꯁꯤ ꯑꯗꯨꯒ ꯄ꯭ꯔꯦꯁ ꯃꯤꯠ ꯀꯧꯗꯨꯅ ꯀꯤꯂꯔ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯍꯥꯏꯗꯣꯛꯁꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯦꯗꯤꯅ ꯑꯣꯐꯤꯁꯔꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈꯤꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯁꯥꯅ ꯁꯟꯖꯅꯥꯒꯤ ꯃꯉꯛꯁꯝꯗ ꯕꯥꯏꯠ ꯃꯥꯔꯛꯁ ꯂꯩꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯕ ꯍꯧꯈꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯟꯖꯅꯥ ꯊꯤꯒꯠꯄ ꯑꯣꯏꯅ ꯀꯦꯗꯤ ꯑꯃꯗꯤ ꯋꯥꯔꯁꯥ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯈꯤ꯫ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯀꯁꯇꯃꯔꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯊꯥꯡꯗ ꯑꯦꯟꯇ꯭ꯔꯤ ꯐꯤꯁ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯃꯥꯔꯛ ꯑꯃ ꯇꯧꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯗꯤꯅ ꯉꯁꯥꯏꯒꯤ ꯁꯟꯖꯅꯥꯒꯤ ꯃꯅꯥꯛꯇ ꯑꯀꯛꯄ ꯃꯈꯨꯠ ꯑꯃ ꯐꯪꯈꯤꯕꯗꯨ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯃꯥꯔꯛ ꯑꯗꯨ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯀꯦꯗꯤꯅ ꯀ꯭ꯂꯕ ꯑꯗꯨꯗ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯑꯀꯛꯄ ꯃꯈꯨꯠ ꯑꯁꯤ ꯇꯥꯅꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯇꯥꯅꯤꯌꯥ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯅ꯭ꯌꯨꯁ ꯑꯗꯨ ꯑꯥꯔꯤꯌꯥꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯥꯅꯤꯌꯥꯗꯨ ꯑꯥꯔꯤꯌꯥꯅ ꯈꯪꯏ ꯍꯥꯏꯗꯨꯅ ꯀꯦꯗꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯅꯤꯌꯥ ꯋꯨꯃꯦꯟ ꯋꯦꯜꯐꯦꯌꯔ ꯁꯣꯁꯥꯏꯇꯤꯒꯤ ꯃꯦꯝꯕꯔꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯤꯌꯥꯅ ꯀꯦꯗꯤꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯥꯔꯤꯌꯥ ꯑꯃꯗꯤ ꯀꯦꯗꯤ
ꯇꯥꯅꯤꯌꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯇꯥꯅꯤꯌꯥꯒꯤ ꯃꯔꯝꯗ ꯍꯪꯈꯤ, ꯑꯗꯨꯕꯨ ꯋꯦꯜꯐꯦꯌꯔ ꯁꯣꯁꯥꯏꯇꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯄꯨꯖꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯅ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯋꯦꯜꯐꯦꯌꯔ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯤꯕꯤ ꯖꯥꯟꯁꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ, ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏꯗꯨꯅ ꯀꯦꯗꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯟꯗꯅ ꯀꯦꯗꯤ ꯑꯃꯗꯤ ꯋꯔꯁꯥ ꯖꯥꯟꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯖꯥꯟꯁꯤꯒꯤ ꯌꯨꯝꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯔꯥꯝꯒꯤ ꯐꯣꯇꯣ ꯊꯦꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯦꯗꯤꯅ ꯗ꯭ꯔꯣꯌꯤꯡ ꯈꯔꯁꯨ ꯎꯕ ꯐꯪꯉꯤ, ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯖꯥꯟꯁꯤ ꯑꯃꯗꯤ ꯔꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯇ꯭ꯔꯤ ꯍꯥꯎꯁ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯦꯗꯤ, ꯋꯔꯁꯥ ꯑꯃꯗꯤ ꯀꯦꯗꯤꯒꯤ ꯍꯨꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯔꯥꯝꯒꯤ ꯃꯌꯨꯝꯗꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯔ ꯄꯨꯔꯛꯈꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯥꯔꯌꯥ ꯑꯗꯨ ꯀꯤꯂꯔ ꯑꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯋꯔꯁꯥꯅ ꯀꯦꯗꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ, ꯑꯗꯨꯒ ꯀꯦꯗꯤꯅ ꯄꯨꯔꯛꯂꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯝꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯥꯝꯒꯤ ꯃꯆꯥꯅꯨꯄꯥꯅ ꯔꯥꯝꯒꯤ ꯐꯣꯇꯣ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯃꯒꯤ ꯑꯦꯗ ꯑꯃꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯀꯦꯗꯤꯅ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯕꯨ ꯑꯥꯔꯌꯥꯒꯤ ꯗꯥꯏꯔꯤꯗꯒꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯍꯥꯏꯕ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯔꯥꯝꯒꯤ ꯐꯣꯇꯣꯁꯨ ꯊꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅ ꯋꯥꯜ ꯃꯅꯨꯡꯗ ꯀꯤꯂꯔ ꯑꯗꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯁꯤꯡ ꯐꯨꯝꯗꯨꯅ ꯊꯝꯕ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯗꯤ ꯌꯥꯝꯅ ꯉꯛꯈꯤ, ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯑꯃꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯀꯦꯗꯤꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯃꯠꯇ ꯑꯣꯏꯔꯝꯗꯦ, ꯉꯁꯥꯏꯒꯤ ꯔꯟꯖꯅꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯀꯨꯃꯥꯔ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯀꯤꯂꯔ ꯑꯁꯤ ꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯀꯨꯃꯥꯔ ꯑꯃꯗꯤ ꯀꯦꯗꯤ ꯌꯥꯝꯅ ꯃꯨꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯦꯗꯤꯗꯤ ꯃꯁꯥ ꯁꯣꯛꯂꯕꯅꯤꯅ ꯀꯨꯃꯥꯔꯅ ꯉꯝꯅꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯥꯔꯌꯥꯕꯨꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯀꯦꯗꯤꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯀꯨꯃꯥꯔꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯦꯗꯤꯗ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯂꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯔꯥꯝꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯨꯃꯥꯔꯅ ꯑꯩꯅ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯥꯟꯁꯤꯕꯨꯁꯨ ꯍꯥꯠꯈꯤ, ꯑꯗꯨꯒ ꯋꯨꯃꯦꯟ ꯋꯦꯜꯐꯦꯌꯔ ꯁꯣꯁꯥꯏꯇꯤꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯀꯨꯃꯥꯔ ꯑꯁꯤ ꯁꯥꯏꯀꯣ ꯀꯤꯂꯔꯅꯤ ꯍꯥꯏꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯀꯦꯗꯤꯒꯤ ꯍꯨꯏ ꯑꯃꯗꯤ ꯋꯔꯁꯥ ꯂꯥꯛꯇꯨꯅ ꯀꯦꯗꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯦꯗꯤꯅ ꯀꯨꯃꯥꯔꯕꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯗꯤ ꯑꯃꯗꯤ ꯑꯥꯔꯌꯥ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯑꯔꯖꯨꯟ ꯁꯔꯀꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯄ ꯎꯏ꯫ ꯑꯔꯖꯨꯟ ꯁꯔꯀꯥꯔꯅ ꯀꯦꯗꯤꯗ "ꯅꯍꯥꯛ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯦꯟꯅꯔꯣ, ꯃꯊꯪꯒꯤ ꯀꯦꯁꯇꯤ ꯑꯩꯅ ꯄꯥꯏꯔꯅꯤ" ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯣꯏꯈꯤ꯫ ꯃꯌꯥꯝ ꯃꯊꯪꯒꯤ ꯄꯥꯔꯠ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ꯫